Facebook, Instagram amadi WhatsApp singba maming leraba company gi mapu Mark Zuckerberg America gi Palo Altoda lairiba asauba yumna maram oiraga laikai adudal lairiba miyoi sing kham thengna awaba mayoknari hari sakhangdaba singna miyoi ama phana bahonaramle maunaha ama phuramle biren mapung phadrabasu santidi lakli ngarang nahanta Britishna lairingai matamda yanaba amagi makhada sanglakhiba cookie singda indigenous haiba wahi leibra naga taba area da FMR amadi border fencing gi matangda ngasi UNC amadi Government of India ga Imphal gi Raj Bhavan da wari sanaragani hari Putin amadi Trump anina Alaska da Ukraine lan gi waroisin purakpa ngamdrabadi India da oina tainaragani Supreme Court na Bihar gi vote list gi ming lakh 65 laukthokibadu gi maran piraknaba election commission da khangalakre naga taba lam pusinbagi wafam mantiknaba yaroi muiba Sinpa Seti Raj Kundarbu businessman dagi karor 60 minambagi maran sikre